Good morning. Ngasigi card ki message apete yeng minarase ko. Ngasigi card ki message ne timing apabane aduga set kadaba machu kai no hana sum yeng ba regular oina yeng ngai di khambira mani ko. Set kadaba machu se yellow machu ko. Haidi Thursday gi oina haragadi hangapan machu gumba set pi ba hai tare ko dress ta kai dana. Ado card ki guidance kai lake habado ngasigi oina. Do hapetang yeng ase ko. Do card se dum one kan gera 2 kan gera natraga 3 ko ahum sedagi ama khanbirase ko 1 2 3 se ko card number 1 card number 2 and card number 3 ko ngasi gi message ko sida lere ko ahamba khanba yam fazana nuaina lei ko ngasi gi numit hai tare ko harau ta yamna nushina lei ban numit haba hai tare ko dumaina oina organi ko thaba inkhang tawru matam da phagani ado ka sida ko thaba inkhang tawru matam da phani haragadi tawru ba thabak ta hai tare ko ina sum ngasi tawge khot ke kain ta khan ba leragadi thabak to tawbiyo ko imung manung yam shanti oini ko dagi couple ngai na harasu yam phajana nushina lei ko aduga anisuba ka se ko sida su hai tare ko ꯊꯕꯛꯁꯦ ꯍꯣꯠꯅꯕꯁꯦ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯍꯥꯏꯀꯣ ꯁꯤꯗꯁꯨ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯁꯨ ꯂꯥꯛꯈꯤꯕꯅꯦ ꯀꯥꯔꯠꯁꯦ ꯁꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯈꯔꯒ ꯍꯦꯟꯅ ꯍꯣꯠꯅꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯍꯣꯠꯅꯔꯤꯕꯗꯣ ꯍꯥꯏꯗꯤ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯐꯪꯗꯤ ꯐꯪꯒꯅꯤ ꯃꯇꯝ ꯈꯔ ꯂꯧꯈꯤꯅꯤꯕ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯁꯦ ꯈꯜꯂꯒꯗꯤ ꯂꯩ ꯈꯜꯂꯒ ꯄꯥꯡꯊꯣꯛꯇꯕ ꯂꯩꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯕꯨ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥꯅ ꯈꯟꯖꯥꯟꯅꯔꯒ ꯌꯥꯝ ꯀꯟꯅ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯧꯔꯒ ꯑꯩ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕꯗꯣ ꯑꯩ ꯁꯤ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯒ ꯑꯩꯕꯨ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯤ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯒꯗꯤ ꯀꯥꯏꯅ ꯈꯜꯂ ꯂꯩꯕꯗꯣ ꯑꯗꯨ ꯁꯤ ꯀꯥꯟꯁꯤꯗ ꯍꯥꯏ ꯀꯥꯟ ꯁꯤꯒꯤ ꯒꯥꯏꯗꯦꯟꯁꯁꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯅꯪꯅ ꯈꯟꯒꯅꯨ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤꯀꯣ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯄꯣꯠꯇꯣ ꯇꯧꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯑꯩ ꯋꯥꯅꯤꯗꯤ ꯈꯪꯉꯦ ꯋꯥꯔꯒꯁꯨ ꯑꯩ ꯍꯥꯏꯗꯤ ꯔꯤꯛꯁ ꯂꯧꯔꯒ ꯇꯧ ꯍꯥꯏꯕꯅꯦꯕ ꯊꯕꯛꯁꯤ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯍꯜꯂꯒ ꯗꯨꯀꯥꯟꯁꯨ ꯐꯝꯗꯣꯏꯅꯦ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯇ ꯆꯠꯂꯦ ꯑꯩꯗꯣ ꯀꯔꯕꯥꯔ ꯑꯃꯁꯨ ꯇꯧꯗꯣꯏꯅꯦ ꯑꯣꯟꯂꯥꯏꯟ ꯀꯔꯕꯥꯔ ꯇꯧꯗꯣꯏꯅꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯗꯣ ꯕꯤꯖꯤꯅꯦꯁ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯏꯗꯤ ꯄꯥꯔꯒ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯑꯩꯗꯣ ꯉꯝꯃꯣꯏꯗ꯭ꯔꯅꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯅꯀꯣ ꯇꯧꯋꯣꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯀꯥꯟꯅꯒꯅꯤꯕ ꯁꯣꯝꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯑꯗꯨ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 12 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ 10ꯒ ꯃꯤꯅꯤꯠ 4ꯗꯒꯤꯅ ꯄꯨꯡ 13ꯒ ꯃꯤꯅꯤꯠ 25 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ 13ꯒ ꯃꯤꯅꯤꯠ 25ꯗꯒꯤꯅ 2ꯒ ꯃꯤꯅꯤꯠ 8 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯒꯤ 3ꯒ ꯃꯤꯅꯤꯠ 19ꯗꯒꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 8 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ ꯑꯊꯦꯡꯕꯒꯤꯅ 13ꯒ ꯃꯤꯅꯤꯠ 25ꯗꯒꯤꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 4 ꯐꯥꯎꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯊꯦꯡꯕꯅ ꯑꯃꯨꯛ 2ꯒ ꯃꯤꯅꯤꯠ 93ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 6 ꯐꯥꯎꯕ ꯍꯌꯦꯡꯒꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯄꯦꯔꯦꯟꯁꯈꯩꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯁꯨꯝ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯣꯠꯄꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯁꯤꯒꯨꯝꯕ ꯄꯤꯔꯥꯃꯤꯗꯀꯨꯝꯕ ꯑꯃ ꯊꯝꯕꯤꯌꯨꯀꯣ ꯀ꯭ꯔꯤꯁꯇꯦꯜ ꯄꯤꯔꯥꯃꯤꯗ ꯑꯦꯃꯦꯊꯤꯁꯀꯤꯀꯣ ꯁꯤꯁꯦ ꯑꯦꯃꯦꯊꯤꯁꯀꯤꯅꯤꯀꯣ ꯁꯤꯅ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯌꯦ ꯗꯥर्ꯛ ꯑꯣꯏꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯉꯣꯟꯗꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯐꯪꯕꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯒꯦꯁꯨ ꯂꯩꯕꯤꯌꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯦꯜ ꯄꯤꯔꯥꯃꯤꯗꯁꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯩꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯦꯡꯉꯣ ꯑꯦꯃꯦꯊꯤꯁꯀꯤ ꯕ꯭ꯔꯦꯁꯂꯦꯠꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛꯀ ꯁꯦꯌꯔ ꯇꯧꯒꯦꯅ ꯇꯧꯖꯔꯛꯄꯅꯤꯀꯣ ꯍꯥꯏꯗꯤ ꯑꯦꯃꯦꯊꯤꯁꯀꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯔ ꯄꯤꯔꯥꯃꯤꯗꯁꯦ ꯑꯩꯈꯣꯏ ꯄꯤꯔꯥꯃꯤꯗ ꯀꯥꯏ ꯊꯝꯒꯅꯣ ꯁꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯑꯩ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯇꯦꯕꯜꯅꯦ ꯑꯗꯨꯝ ꯊꯝꯃꯣꯕ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯑꯗꯨꯝ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯗꯣꯏꯅꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯒꯤ ꯑꯦꯅꯔꯖꯤ ꯑꯉꯥꯡꯅ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯐꯪꯍꯟꯕ ꯋꯥꯅꯤꯗ ꯑꯗꯣ ꯁꯤ ꯊꯝꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯒꯅꯦꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯒꯅꯦꯁꯀꯤ ꯀꯩꯅꯣ ꯑꯃ ꯊꯝꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯒꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯐꯩꯀꯣ ꯁꯔꯁꯋꯇꯤꯁꯨ ꯍꯥꯏꯅꯩ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯒꯅꯦꯁꯀꯤ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯀꯩꯅꯣ ꯃꯆꯥ ꯑꯃ ꯍꯥꯏ ꯇꯥꯔꯦ ꯃꯨꯔꯇꯤ ꯃꯆꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯍꯣꯡꯕ ꯊꯣꯛꯄꯅꯦꯀꯣ ꯁꯤꯒꯨꯝꯕ ꯑꯄꯤꯛꯄꯒꯨꯝꯕ ꯑꯃ ꯊꯝꯕꯤꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ